Social media ra saithora riba thajani wari ba pawmana kangpukpi district ki makhada liba saijangkhul da KRA ki kem da KNAP na attack torakre ha ba pawmana ri masida natana kem su mai tharambi yari hari hairi basi national highway kunthra ga tare sejang da akan mamong da haujik numida waram gi pung manga muk ta ba matam na khutok na khibi gi thaudok na hena thajana ba loinana hairi ba thaudo sida kapna ba gi thaudo sida khulgi nupi angang sokpa yoram ba ya hen thajani sabsaba update myam puna makata na ngamin si jang ya chu shejang tingkong jang kharam nung dolan tuna pau kala lai ground kharam tingkong jang reality pau kala lai tun kai ni identification ngai ko e volunteer ka le ko ka pakar ki plan ka hale to ke ko mai pakar ko ba ko detail ka kai jati share kori tingkong jang on sidi no do tupul Sisi koko, ini kongjang sejang, lere, si karam, nungdalan hai tu ni, nungdalan si lere, ada, si nam si kuki kuni, calaga, infal tak tu ni si jiri lambi ni cali se, ko, si thai se ti kongjang na tupul gimana tu ni mai thai se, kongjang na kun nama le, ko, sumsa kerja tupul tak tu ni, kapna bagi ngah kapna kre, minit taramuk kapnai. Duma tungdo jiti mokon kem tadre kapna bagi matam si pung manga da kapna bari mujik pung manga mani tramali tare moi se mai thara male ko ki bunche mase ex minister Bijoy Koijam gi da bom langsin khiba baban da Sharma gi yum na bom pokhayan khibdu pripak nani hauki bazun kungani pan ki numidang pung tararam tabada mari July mari thang junumi ki numidang pung taramathurum tabada ex minister Bijoy Koijam gi yum da bom langsinduna aki akhang pi khibdu pripak ki khulai paibi gi lanmi sanglup red army gi mobile unit amana seta khibani laibak phabadi bom singadu pokhai khidi masimak ex minister amasum imung manungi laibak phabani haina aina thingkraba pripak ki department of publicity and propaganda gi publicity officer Mangal Kumum Tadurakpa Chirolaman Hari Chirol Sinamakatana Hari Bana ex minister Bijoy Koijam India gi Romasum IB ki Ezeni Indian force singa lautuna duna pripaki Red Army akagi imungunung singda satuna Red Army singbu lansangdagi kautukna ba sinba madi pripak pu maru phangna mutana ba hotna ba khuraki ina laisa ba yekna ba gi ezena mani Magna sathariba anti revolutionary ki thabak singa si khudakta leptuna numit tari ni gi manungna party da pau phaurakadabani natrabadi pripak ki people's court na wayel sathaduna akan thabak lakholagani imung manung amasu mari mata singa su ex minister buwakhal tahanuna party ki mayokta leiba thabak singa si khudakta lefanana ba wari sabiyu haina pripak na ningsingli nakalamarom da hoki bazun kunga taruk sagol sunumi ki ahing pung anirom satpada Bamon Laikai, Brahmapur Aribam Laikai da Leiba, Fraratpam, Babanda, Sharma, Chief Executive Engineer, District Program Coordinator Thobal District Housing na Kaksingo na posting tariba miyeshigi yumda bom pokhayan kibido, Pripaki Finance Team na sa takibini. Hariba miyeshi na maki kutsabi staff karaga manaraga hokiba kumsing English nga nigo kun nga mga gi August kitang kun nga mapanda court ki order mana gram Panchayat ki Administrative Committee ki Zila Parishad amasum Chairperson kakraba matungda MZNRE ZA 2025-2026 Financial Year ki West Work amasum Material Work punama ki Sanfam Singh haina thoki loinana District Program Coordinator PS Babanda Sharma Sanjanbam Sima Devi BDO Wangjing Tentha CD Block KS Rakesh Singha Junior BDO Wangjing Tentha CDO Block Kiromni BDO Lilong Block amadi Surma Devi BDO Thobal Block hariba miyoi manga sina laibak miyam utchai duna committee semlaga committee amadigi lupa lakh ohum khongat khibadana tana administrative sanction amasum technical sanction pibigi lupa lakh amadigi ohum phaw lokhi hariba miyoi manga si laibak miyam gi isupa mathau masakhangdaba sagai gi maital asibasingni Maramaduna Babandaga loinana senja thumja tauba sida senari pamathakta maming piri bisinga su babandagi thaudo adugumna thoktrinaida numit mangani gi manungna party da pau khoraknaba section wafam asi thamli hari Thangjingi senglaba khubam ngak senabigi matana governor na pirakhiba thajabasing thabakto onthokadabani committee ngase pung nipan ga makhai taba matamna moirang lamkhai gi santi mandapta Asian moirang
Art and Cultural Protection and Development Committee ni sinduna CSO sing yalau ina lining kanba kanana balari lup sing amasum ima lup singa punna kusamnaduna apun mamifam ama pangtukre loinana tuan warep kya slokre hari siol sina makhatana hari bana ibudau thangjing khubamda yalau khurumba yahalu sing da laiba maitai lefam sing security force nanga selalu haibena singba wafam kya yawa memorandum ama sai isigi mars tara humdoi repetion ki wadugi matung tarakpada CM gi paukta matung ina moirangi MLA ga committee siyauna moirang thangjing phamnai serap loisang moirang thangjing seba mandal ima lup sing ama sum CSO singa puna phamina duna wafam kya thamki madugi matung tarakpada hokiba me kungani thoida CM da aroiba reminder amuk pisin ki adubo ngasi faw thabak to ontok palaitri mamang sa English ngani ga kunga mga gi April anida Manipur gi governor na thangjing gi senglaba khubam asi survey amasum security tawbigi thabak video conference ka loina na pangthokpa protest area gi lam hectare mari demarcation tawba superintendent appoint tawba mafam asida sajaliba pamdaba structure sing lathokpa khubam asi bu ngak senana CRPF ki platoon ama deploy tawba PMGSY gi makhada khubam asi yauna labi sema masum site asi sengdokpa yauna sajibu thada thangjing amasum kabru lefamlenda lai khuram masatpasing asu angam thu aloi habigi barbell insurance kaya pikibadu thabak to onthoktabagi matangda tuan warep kya slokhi warep singa du lenga amasum governor na pikiba thajapasing July 10 phawgi manungna thabak to onthoktrabdi pangthoktrabdi July 10 digi committee asina laibak miyam samnaraga pamdabas panam singa si fangnaba akanba khongjang kya sanction mauragani torabung company victim committee na mathau tadun lakholakpa khongjang singda committee ama sumasiga satminari balup singna sogat pa haina suyana khiyari Manipur gi SIR loidun ngasi draft electoral roll phongkhri SIR da tuan ba maram dagi elector la amaga lising yankai gani pan gi satru ko humdra ga tare voter list dagi lakthokri Election Commission of India na electoral roll gi special intensive revision SIR pangthoki bagaloina ngasi Manipur gi draft electoral roll phongkhri chief electoral officer CEO Manipur gi report matung ina hokiba me kunthra dagi June kungani pan phawwa SIR gi thabak pakhat kibani apunba voter lakh kungali maudra humdoiga humdraga taruki manungna voter lakh tarama pangali kunthraga mariga sahunga maudraga mapanna form pislaki revision gi thorang sida masala khidraba voter lising nifugo humdoini mayum hongkraba voter lamaga lising nipan ga saniga marfugo humdoi amasum tuan wa consensus singda hanjina voter list salama miyoi lising humdraga humdoi ga satruka maudraga mari masakhang do pangki draft electoral roll fonglaba matungda CEO Arun Kumar Sinha hai kumjai lising ani ga kunga taruki July amada qualifying that oiraga pangthokpa SIR gi Manipur gi apunba register tawraba voter masing lakh 18 ga lising kunthraga mari gi sahunga maudraga mapani masigi manungda nupi voter lakh 8 ga lising maudraga humdo gi satru ko humfu nupa voter lakh 8 ga lising nifu ga samri ga nifu ga taru amasum third gender voter sani ga maudraga humdo yauri draft electoral roll si matung ina nauna voter list salakhi ba masagi sahi taraga nipan taraga mapan suraba miyoi lising kun ga samri ga nifu ga nitoini tuan ba maram khara digi voter lam ga lising yang ga nipan ga satru ko humdraga tre voter list gi lakthokre electoral roll digi lakthokraba miyoi singasi apunba voter masing ki sada 7.5 ini list dagi lakthokraba singi manung masala khidraba miyoi lising nifu go humdoi sada 2.05 khongul liba ngamdaba miyoi lising kunthraga mari ge satre ka nifu sada 1.66 amasum matam supegi oina mayum hongkhiba miyoi lising humdraga nithoiga samriga humdraga humdoi sara 3.46 yauri state asida anaupa polling station marfuga manga hangdokpaga loina apunba polling station masing lising ohunga nifuga matu yauri draft electoral roll sigi claim amasum objection ga mari leinaba thabak thoram sing mapung phana lusilaga September 3 ta final electoral roll phone lagana ki CEO haiki July manga digi August mari fawgi manungda claim amasum objection tawu yagane hariba matam asigi manungda elector natragana
recognize tawraba political party na kanaguma miyoy amabu voter list ta yahonaba natragana lapthuknabagi matangda claim natragana objection file torpa yagani nauna voter list ta sanba yaraba miyoy singamadi masing pawbad yahodaba voter punamak amatta sithadana list ta yahonabagi panamda claim amasum objection tawbi yanabagi khudong saba pibani apiba matamgi manungda electoral registration officer from fugamasum assistant electoral registration officer mart fuga marina claim amasum objection punamak kupni yengsingani voter list ta minglani yawkiba natragan atay atopa asoybasing sumthoksanabagi khudong saba su phanganganaki Mana makatan hai district taraga taruk maki district election officer electoral registration officer humfu assistant electoral registration officer marfuga mari BLO supervisor satruka taraga tare namasu BLO lisingani ga samapan ga yang khage taruna volunteers singi mating lorga polling station lisingani ga samapan ga yang khage tarukta mathau ningthina pangthokiba maramna SIR gi thorang si mapung fana lusin mangam kibani recognize tawraba political party tarani field representative singamati makoina khanba boot level agent lising taruka sahunga humfuga humdoi su thorang asi mai pakna honabada mapung phaba thaudonaki SIR gi thorang paikhatpa horakpada state asigi boot level agent lising manga hum kaktamak lerami haina paladuna CEO na hai political party singamasu makoi gi mute singna maruiba thaudang lauduna boot level agent lising taruka sahunga humfuga humdoi yorakhibneki Zeribamdagi Imphal Faw Rail Lambi Sema Sada Humdragani Thoilosili Khudong Sada Bakyama Yoknarabasu Zeribamdagi Imphal Faw Rail Lambi Sema Bagi Tabak Sada Humdragani Thoi Kumang Sakshin Mangamri Manipur gi Kunung Oiriba Imphal Gal Laibaki Ati Atopama Pam Singa Rail Lambi Samnan Bagi Panamda Yamna Marueva Tauranga Sit Lokalapani Haujik Faw Zeribam Manaki Kongsang Railway Station Fawa Commission Tobangam Krabasu Mapung Fan Rail Sen Bahudri Singilam oibigi mathakta akan mamongda nongsubudagi tunnel hutpada khudong sadaba kiyama mayukna bana rail lambi semagi thabak khomang sakshin mangamdana lakhibani karigumba imphal phobu mapung phan rail lambi sema lusilabadi manipur sial isang sangdana atop state singdagi poche pusilakpagi khudong saba phanglagani state asigi miyamna atop state singda satok sin tawda su hena khudong saba helalagani hidamasigi matangda north east frontier railway gi deputy chief engineer Muhammad Samuel na hai Zeribamdagi Imphal Phawbagi rail lambi gi asang wasi punna kilometer sama tarani masigi manuna kilometer yankhai ga mangagi sarukti mangjongna lusin khrabani Haujik Phawbagi oina sada humdragani thoigi sangda rail lambi semagi thaba khumang sokshin baga loinana sayesi gi manungda awang kul phawba rail lambi sem loisilagani haibagi thajabalai mathang sahidana None Pauper rail lambi Siamaga Luinana, Kumza English Singaniga Kungani Pandadi, Imphal Yona rail lambi Siambagi Tabak, Mapung Pana Lusilagani Habigi, Tazabale, Imphal Railway Station, Semga Sagatpagi Tabak, Komang Sokshin Mangamli, Kumza English Singaniga Kungani Panda, Mapung Fana Tabak Toba Horagani, Hauki Basai Anigi Manunda, Singtane Ibamong, rail lambi Siambagi Tabak Packet Kibaga Luinana, None District Quaidi, Wang Railway Bridge Haba, Mapung Pana, Lusin Mangam Kieri. Ganja KG Saniga Kuntragani Panga Point Taruka Kona Miyo Mari Fari Lamlai Police Station Gi Manung Sanba Singa Rail Tespuri Upon Security Force Ki Team Amana Ngarang Ganja KG Saniga Kuntragani Parom Fagat Pangamkri Yamlaba Ganja Singadu ASIM Ramesh na lusung Imphal East District Anti-narcotics Task Force Ki Upon Team Amayauna Lamlai Police Ki Team Youth Against Drug and Alcohol Manipur Gi Thomising MNN Sector QRAT Range Imphal QAT amadi CRPF ki personal singyaw team amana fagat pam kibani pausna makatan hai Mahindra Bolero pickup ta lakpa miwema singarel tespur ta khamki gari edu check tawbura packet taraga turta hablaga puramba ganja kg saniga mapan ga point tarit yorongki gari thoraki ba driver adu urkhul gi tuinem dagi matai mai W simwe apokpa YS lengyo kawi ma Wang Pong Sataba Potlam Sing is Taubal, Lashang Team, the housing the Singjama Yumnam Laikai, Nakrava Tong the Gi, Nangbam Dine Say Taragani Pan Apokpa, NG Shures Amadi, Kaibi Haikak Mapal Makalekai, the housing Nakrava Tong Manakaliva, Frisch Habam Dine Say Taragani Pan Apokpa, Langam the Kushina keeping okay. Makoyani is Paraba Matung Makoina, Hydropagi, Punong Bok Makalekai the Liva.
oinam abung sei nifu kan tu apok pole khidra o ibo bigi yumda thi hum bigi thabak sa thabada ganja kg 28.9 amaga sufar pangki makoi degi puna ganja kg sani ga kuntra ga ni pan ga point teruk fat pangki makha taba investigation gi tamak lamlai police station sinakhre ari laiba July gi tang 3 2026 numita khoirambam ima kaithelda akhoi sit in protest jointly organized by Naga People's Union, Naga Business Association, FNTC, Joint Direct Council Manipur, amasung koi Meetei-gi women CSO, women gi group mayam punna koi gi Naga gi 6 brothers hatkiba adu khangnak ato to jaga da TM ka som da hatkiba natraga koi tupul site hatkiba jini naw Meetei asum puntramuk hena haudik phaw makham marang khangdana leiriba amasung haudik se koi lam kannan abagi demakta volunteers chopo mayam se police na pharaga haudik chathariba mong mayam se ko yaningbe haibagi kholaw ama apunbagi indigenous oibagi apunbagi saktam do utpa oina koi se sit in protest to bigini mayam lakpiu haibu se hajaningini mapham dona khoirambam ima kaithel date 7 July matamna 10 am dani. Thank you.